Paksida yung iba mar iba pau karab dek tau jari. Mori da miyam ki mi pampang tuk tuna tamu taun da mori ki mi mata sang da ba mori da lagi pa dukan sing da CCTV camera ama pana da bagi wari blau kre. Ngasi da ki mori da lagi pa dukan sing thong hang kre kaithel pampa hau kre. Hau ki ba Julai manga da mori border town da lagi ba auto driver Tamil masa ani Myanmar ki tamu town da nongmai da kap tuna hat ki ba thau tuk adu dagi. Hauna Indo Myanmar border sil tok sin na more border town da laiba dukan sing thong lon tuna kaithel pam balep tuna more da laiba community sing lai khitraba mayani gi asi baksang khusin rakadabani haiba haina dabi tok don lai khidaba ki matung da ngasi ayuk border trade chamber of commerce more ki oiba meeting ama Tamil sangam ki conference hall da bang thokre ngasi gi mi famadu hautangi ki mamang da lai khitraba pi mohon amasung em yanar ani gi thawaina lairam len da santi hoina lairuna ba minute ani tumin lep tana wa fang do ke ngasi gi mi fam matuna yet apa leitana warip hom sulau ke mi fam matu da lauke ba warip adu di ahan bada more town manung da pham ba dukan sing thong ngasi da gi mahausa gum na hang ba ani su bada more gi dukan sing gi bamang da CCTV camera amam atu matam da khin ba ahom su bada Myanmar gi tamu town manung da more gi mi mata sang da ba ai dung da warip na ke ngasi gi mi fam matu loer ba matung da lai ki da auto driver pi mohon amadi iranar gi Yanar ki imong manung ki miyoy sing da mateng khara da warabasu aiduna border trade chamber of commerce pore ki president ki thaupuri ba bi secretary lo sing da imong amamda lupa lising kun manga ki mateng pang khay sel ki tengmang pi ki bagalo na border trade chamber of commerce pore ki president bi secretary na phongdo ki bada housing Indian citizen ani Myanmar ki tamu da nangmai na kap tun har ki ba se handage asina ahat bane maduna mesi asi more da leba community pumbagi thamoi sopa hai badu oi Mori da leriba praja sing Myanmar da tangsidun hinglibani Myanmar gi tamu taun da leriba praja sing amasung mori gi praja sing sahi yangkai gi mathak tagi hauna apapa mari laina duna lakle hanak thoki ba lebak thiba thodu kasina lepak ani ki oiba laloliti ki lamda chauna mangjaba amani han sa phangdo ki mangna hai Myanmar da thoki be ising isau na awa anatara ba miyo sing amari lai ki da ba miyo ki agi mak da border trade chamber of commerce body na sana thakna bagi polam sing idak lang thak ke yauna truck gari hom mateng pang ki COVID-19 laisat matam da su Myanmar ki frozasina awa kaya mayuk naba matam da Manipur lengkak amsa border trade chamber of commerce mori ki kampuna oxygen face masks amri barit ina hidak lang thak sin lem na mateng pangki loina na more border town da leiba miam na COVID-19 ki awa bata matam da su border trade chamber of commerce tamu Myanmar lekan oxygen amasung atai polam kaya su mateng pangla kiwa lai aina mana phangto ki mana roi beda phangto ki beda handak thoki batam thiba mihat asike waroisin ama product ba phawwa Mori border town da leriba miyam na Myanmar da sang pi kano loina da technopol di sinasu India citizen amata Myanmar gi tamu town da sang ba yada bagi atheng basu lairi paisa tan ba basu hinglingai matam da tan ba ngami thawai yaudrum matam da paisa tan ba ngamloi ana sa phangdo ki nakalam rom da na miyat ba putokri ba phawwa asi bahak sang loroi haiduna telepathy da wakan bi pham phangkre ngarang nungtil pung mari minute kunrom taba madam da andro police station giban jana hoikap amadi usol gi time from da sakang da wasna silent ra sa ko banan manipuri ama nawai da kaptan halam bagi mayuk tangasi imphal ge telepathy da wakan mi pham phangkre loina da mihan ba fadri forwa asi bahak sang loroi hari ngasi ge wakan mi pham aduda justice for human erring killing innocent people in not humanitarian act loina da mihan ba puthok ti ba forwa asi bahak sang loroi ana frekar ke fai ke Mifam maduda saruk yakiba laikidraba silent gi mayambat tezan na fangdo ki bada kari maram gi damak kanana mahagi manaw na pabu hat mano haibado ato bada lenga na photok biu nyada se sel amadi pose munna na hona bag mari lai na bani haina thajade maram di laikidraba silent da yawba sel sing antobak yawrami haike nawmai sing da mai chau tare kining sing khubam semkan ada balenga na khanagre landslide laikidaba miyo adida ex gracia on rupal lak maga banga piragani aina law thokre Nawmai sing hill range ki saruk ta Manipur lek ana mai chok tari kining sing khubam sam kan ada bangasi Manipur ki minister en bidines jar lak tuna khana ne ba mi pham pang thokre loina nagarak chu sanpur gi santing amadi sahu police ani ki marakta landslide number oitana mi ani lai khedaba adu de ex gracia on lupa lak manga ki sen pam pira gani ana minister da lak thokre mai chok tari kining sing khubam sam kan ada bagi mi pham asi ngasi ayuk minister ki office ta pang thoki bane mi pham adu da mp ding thau sana jawba laisemba Kevin Feeding Minister also Sindro Midai, Emily Ramesor Midai, Marilena Balenga ki office and sing abadi subject expert sing susaru yake.
Mifam matuda lamdam masigi pohari ke sakwan ari bamai chau tarit pa ikai kumna po padana tana ningsing kubam sadu na nomai sing da thamdana manipur da lam koi ba lakwa myu singi poning singchin pam waina ba amade tonggi hauruk liban harol sing da ikoi mai chau sing wari wakong ningthi na khangan na bani hai amarom da ngarang ayuk pung taruk pak minit jangkai ta matam da Chochanpur district headquarter dagi kilometer marfo gani fan chala galaiwa National Highway 102 divai mok lambi paringi santing amade Saihun Village ani ke merak khangau tana chingning khara pagi thodok ta bolero car ama chingdai bang na chen thaki bagi thodok ta laiki raba Navian adugi manung imong manung da manifu lenga kim beke de lupa lakh maga executive pira kan handa law thokre wafa masinga system minister and bidan ma ke Facebook da thagal pagi matungina thodok adu da laiki raba sibui kon place da ki mistress baut sai sai ni fugani pan amadi lanun je sai ni fugi imong manung da theng nauri ba awa ba da su sarugari Tagdo tu dah kahena sok la bamiu sing dah sul palising yang kai atau kera sok pasing dana la palising tara laying sel oina lekan rapira gani awa batara pasing kita makta bateng pang bi kiba miu kudi mupusu se minister na Facebook ki kudang da thagat ba phong doke metal detector sin aduna thiba khang da lahiba asibak sang tara gam doi thiba haukre handak tupul gi makuwam da thoki ba landslide na nanjan kiba dagi auju phoba thiba khang da lairi bam yoi tara gam doi gi haksang thina da bagi tabak Himachal Pradesh ki Manila dagi metal detectors machine puraktuna asiva haksang jing thiba ki tabak haukre pawosina fangba official oba paw ki matungina ngase hiwa akan badagi National Disaster Response Force State Disaster Response Force Assam Rifles CRPF Manipur Police amade Manipur Fire Service ki portion satret hen bada landslide thoki ba tongan ba mafum se metal detectors sin aduna thiba humba ki tabak akan babung da sathakre loina na kunja singna sumating pangtu da sathaki ba rescue operation aduda gasinong telpung ani phoba ke manung damyoi amata phangba ngam kide haukiba numit tarani ki mamang dagi satharaki rescue operation aduda landslide aduna maram oraga laikidaba myoi ni fugani fan ki asibak sang phangba ngam ki loina da hojik myoi tara gom doi ki asibak sang thiba khangtana laire panbajawadi thokiba landslide asida territorial army ki person ni form doi na sange ajubau da person ni fugani thoi phangba ngam kre masigi manung da tara gom doi di landslide thokiba numit da hingna phangkibani Parsen kun gadifan asi baksang oina fangki bani haujuk pabu oina territorial army ki thiba ngamda lai riva asi parsen amakhak tangare saragasida landslide adu da punam yoi humputra ma panan sin ki baki manung da punam yoi humpu ga daruk phangba ngam kre masigi manung da hingna fangki ba myoi tara gani fane myoi ni fu gani fana asi baksang oina phangba ngam ki bani mairang da leiba children home amadagi pikliban ba masa pari mafam khangdana mangkre Marang Police Station ke manung chana marang ngangkha Laikai Advanced College manak taiba The Glory Children Home marang haini mingtuan ba home asda lera papigli ba angang nupa masa mari mafam khangtana mangki badagi haujuk phawda thiba khangtana leire haire pause sina marang Police Station dagi phangba pawgi matungina Children Home asda changjapam lawdon leiba angang nupa masa mari ase ngase pung manga makhairom taba matamda home asda leram dabane angang singa sige khongol libagi thabak haujik marang Police Station akan bamongda sathari haire Thiba khang da leiriba angang nupa masa mari adudi ahan bada moirang them thoi sing sahi tara kama thoi apokpa em thoi bu sing amadi apofi em kaising lu devi kawi fowala awang laikai dagine Bogan family oibadagi angang asi home asida sang japam lawdon leirakibane ani subada life reform rohit sing sahi tara kama thoi apokpa el rakesh sing amadi apokbi el ongbi sunibala devi kawi moirang patlau home subada moirang them malem ngan ba sahi tara Apokpi moirang them ongbi sila devi ningthaukhong 1 number 11 amade mari subada angom rajen singh sahimapan apokpa angom tomba kawi moirang singkai dagini bhaki apokpi leikidre haire angang nupa masa mari assistant home asidagi mafam khangdra mangkiba asda makoi ki khongol lina na bagi damak angang singa sigi photo sing amadi mari makhong na singba social media da thagatuna fangna na bahonare loina da sideline da su DCBU amade CWC Bisnupur da su pau fikre kana gumbada angang singa si thengna birabadi telephone number 9862948678 nadragana 8787808302 nadragana 6283503966 da amadi manak na police station da pau pibiu haire angang singa si fangna na bo hada miyam na sumating pangbiu ai morang police station gi OC inspector rajena su pau se gi khudang daki miyam gi bafam da aijarakle pradhan amadi member na sel chathokre haribase yempham yaudabane garang pau se khara da empty site apana jeribam gi pradhan amadi ward member singna hokiba lisingani taragani fandagi lisingani kunmathoi phawagi PM
AGY PMGPAY MJ Narega amadi IVR Arbes ki masigi sel seng thabak su tan sa thokre an maral sirak libasi yumam yaw da bawa famne hira masigi mari lena namit humni ki manung da seng dorak trabadi defamation case tawragani aina Ilgad GB ki pradhan L Samrendrana Haigre Jiribam ki court complex da leiba CD block office da pangthokiba paugi mifam amada El Samrendrana makatana haikibada PMGAY amadi IVR Harbis ki mase Panchayat ki mari laina de aduna PMAGY amasung MG Narega ki paisa singdi beneficiary masam sagi account sing direct thajarak pare Maramadra MD sai na Jiribam ki pradhan amadi member singbo miyam lana wanana bahwana ribasi Namirum ni ki manung da sangdo kadabani haike August amadagi single use plastic labor yon ba thengnarabadi action lawgani DC Bisnupur Lakliva August amadagi Bisnupur district ki manungda single use plastic sinaba labor yon ba thengnarabadi Manipur plastic policy 2022 ki makada jarak pigani aina DC Bisnupur L Bikramna phongthokre District Administration Bisnupur na silaga Bisnupur District Police amadi Bisnupur Municipal Council ka khusamnaraga Bisnupur kaithil pangthokiba Ban of Single Use Plastic Awareness Campaign da DC Bisnupur L Bikram na lusing duna kaithel ki dukan Potpam pambi sing ka una duna awareness pe ki bagalune na mahana makha tara duna hai Hausi ki matam da single use plastic na malem da mahan ta khalaklipa made tongki mirol kya da kudong thiba thokan ka thoripa asigi yangla ka malem ki lebak kya da single use plastic thingba horakliba asigi khongthang wai Manipur government state Wait July amriki single use plastic thing bahauki bagi irohina Bisnupur district ki wanasu district asige miyam da plastic sin nabana mangaliba asigi yang laga ngasi dagi hauna awareness program ase pangthokpa awbane district asi tourist place amasu oibani maramaduna maki asonge miyam lasu lainga na lawriba thodang asida mateng pangbi haike makatarakwa atop pauda Myanmar gi awang nongsub da leiba resistance base da junta gilan misna akan bamongda landare Myanmar ki mago region manung chana leiba Hadilin township ta junta lenga ki meukta akan balan soknariba yaw defense force YDF na stronghold oina leiba mafam asda chayul asigi aroi besarukta junta ki yamlaba lanmisna resistance fighter asigi meukta akan bamongda landarak padigi YDF ki lanmising mafam badu thadoktuna senagre mago ki base camp adu da yamrabada US dollar lising tara sanipan ki mabal oigada khuzukulai kya hundoktuna thamlamle haire YDF ki battalion tara ka mga ki officer yaw kina phongdorak pada magoina leremba base ke masi swe chop new hana su khangnai mafam masi china ka ngamkhai oiba Telin border manak ta leibane mana phongdok pada jun ki kun mapan da junta ki lanmi chani hedona makoina leiriba base adu sangchilak laga Children Defense Force CDF ka akan mamong dalan kamraba matung da makoina base camp adu mafung phana mahan ta halam ki bane Madamada da yaw ki battalion ki members sina atopa mafam amada ambassador thana ba thorang tawbana maram oiduna somniyo base camp adu yang hangna lehobadagi akan ba khotongna bage thawdok thokidabani maduna maram oiduna camp adu daga kilometer taraga mariro salga leiba YDF ki post adu dagi lanmi sing laktuna kamna bada YDF ki masing yamdaba lanmi sing adu ka hena asoka pannang badana tana misimida yaw ki bani hanamana makhatana fawdam lake Junta ki lanmisina stronghold oriba YDF amadi CDF ki base camp aduda sangsilaktuna motorbike taraga mathoi solar panel sing household apply sing handmade weapon kya fudu chatkre adubu YDF ki lanmisina makhoi ki chinjak singdi mafam chana thaidoktuna thamawbana mangan dakat bangamlam kidre tawdogo du YDF ki marisuwa battalion na junta ki sangsilakhi bakalam sing adu ki marugda amabo July ani da kyaw ki da akan bambus amade attack sathaduna junta ki lanmi kya hat pangam khre aina claim tawrakre Hasik phabu ki onade ambus adu da Myanmar ki lanmi kya yamna asokapan amadi misimina nangkhrabagi abagi chap chapa paw phangbagam dre haire handak sona khiba nakalani ki oiba lan adu namaram oiduna lebaga sigi nongsuk thangba musa ong nongpo thangba talent da leba myo lising ama hiana moima kai thadotuna sena khre haire laibak dhiraba myo sing adu makoi ki agang sing nasalakpa amadi ising nungsit ki phibam phasilaktabani hidak lang thaki madhau ka hena taribani anasu CDF ki wangagloi yawgi na phongdorakle DCW na Delhi Police ta sahi taraga taruk surabin pimasa amada thangna thilambaga mari lena na notice thagre Delhi Commission for Women DCW na Delhi ki Tilak Nagar da leipa sahi taraga taruk tangai ribin pimasa amada thangna thilambage wato ka mari lena commission asina Delhi Police ta notice thaduna khangan kre haire
Kamisan asina victim oirabi nupi masa asigi mama na makoida complaint tarokba adu hanglaba matungda kamisan gi miyoisingna tawdoga du gamari lena na Delhi police ta notice issue tawkibane nupi masa adu gi mama na kamisan da wakalakpadagi wagalakbagi warolda hai mahaki masanu figa loin nam nupa masa amasu manangnakba coaching center amada punna mai taminabani matam ayambada nupa masa aduna masanu fibu karim kathaina pamade harassment pi bagi thabuk chataduna lakhi nupa masa aduna mahaki masanu fidu tongan tongan ba mobile sen phone sing taki hanjin hanjin call torok ba galoina aki akang nangan bagi thabak su chatharaki madura maram oiduna mama asna local police station amada complaint amana pamasa adugi mayok lodge tawke madamadu da Delhi police na makoi gi wafam badu jasina na phang dorak ba galoina na thabak amata lakhot gi dihairi madugi matung tarak pada tha asigi taret chagol sinimita noba masa aduna mahaki masanu fida yamna tamthina thangna thilamle aina paw fi ge Haji Papa Pi Masa Adu Yam Luba condition the hostel like another lady Ivo from Su Mama Adana Fongtoke. Wafum Singasi DCW Chairperson Swadi Mariwala Punmak Taraba Batunda Delhi Police to notice Tautuna Taudu Asing Batanga Subsab action local at the Bakanke. Swadi Maniwalgi notice Adu the Delhi Police Nahira Masing Batang the Mapung Pava Java Efer Adu Panbina the Bamade Marala Bamu Adu Kudakta Panabagi Wafum Sing Yaure. Magi notice adu da mama gi matam da pimasa asigi mama na local police station da complaint torok matam da sabjabe action local kidabagi maram sukhanga lakada bani ana palle makata na chairperson asina victim werbi mama asina police da complaint to da police ki mai ke dagi compromise tawno haina haira khiba adu gi maram su sabjabe inquiry sa thagada bani aibo wafam yaure aroi beda DCW ki chairperson swathi na phongdorok pada ngasi makoina matam kuirabagi tungdi yamna lebak thiba amadi sathiba case sama thegnare Madam Queen Dagi Sahitara Daruk Tangari Binupi Masa Amada Kian Kanganduna Laka Pamasa Aduna Tangna Tindun Aruba Pim the Sokalambasi and the Kiasina Hanbade. Taudogasi Mang Weden and Pimasa Adugi Mamana Police the Watogasi Lotion and have a complaint to Ruba the So. Police make it a gas and no I don't talk about the Lokatan Leram Kivane. Maramasidangasi Hana Delhi Police the Tauto Adugi Matang the Chapjaba action local and a bow from Sing Tam Gray. Ato Matam the Hiram Asig Matang the Akanba action local and a hypokit Hazabali and a Mahana Makatana Fontoke. Engineering tamba mahiroi ama Assam gi Gaurang Turil da tasin ki badu sina fangle. Assam gi Kokazar district manung chana Gaurang Turil engineering tamba mahiroi ama hauke yum sagai sanabita. Iruza bazat padagi tasin ki badu ngasinabit humni ki matungda State Disaster Response Force amasung Assam Police ki persons na kanati bo humba ki tabak sa tabadagi phangbangam kre. Lahidrava Anandarik Sarma Haujik Binesur Burma Engineering College Semester Talipa Mahirone, Magmana Singloina, Gorang River the Iruzari da Akanba, Torialgi, Chilin Tadana Puki Badagi, Tiva Fangtan Lera Kibani. Taudogasi Hek Tokibagi Pau from Bug State Disaster Response Force Yakanava, Timaman and a bit Aduging si forward lived on the Tibagi Tabaks Taduna Lakibani. Makiasi Baksang Adungasi Yuktorial Adugagi Pangam Kibani, Magni Ruzaram from Adugi kilometer, Ambagamakarum Lapnazi and Taragam Haki Haksang Dulam Batana Kihari. Sahi mga ki matong da India da petrol ban tauragani ethanol fuel when sinaba hauragani dated katkare. Lakador sahi mga matung da gidi lebakas da petrol ban tauragani madugim horta ethanol fuel when sinaba da priority piragani ana Union Minister for Road Transport and Highways Minister Nitin Gadkari nga si pang thokiba conference sama da phang tokre. Union Minister asina makatan hai ki bada Maharashtra gi Bidharva district the same river bio ethanol amasong green hydrogen oina gari sing the sendana pathorang paikalagani. Harbathabagasi lebagas the atumatam the pang thoklava yana leire. Union Minister asigi magedagi hanasu haujik sinariva IC engine asigi mahutatung the putokadoriba matung the putokadoriba vehicle sing the fax spoil engine oina. Manufactured town the bakangan balai krabane. Minister asina bio ethanol blended fuel amasong masinamato krum the petrol mosin kadagi abagi matang the susantong na take. Ethanol natragani ethyl alcohol asi alcohol oina kaman oina sinai masi organic compound amani masi gari sing de sinaba matamda micro sang asi yamna handai petrol amasung diesel dagi ethanol boil asin hiana fawi hele malem gi leba khrada hana sinaramba petrol amasung diesel gi mohte ethanol sinaba haukrabani India rasu ethanol blended petrol asi full from sing da yon bagal oina gari khrada ethanol na sinaba haukre ethanol amadi petrol asi chan sinaraga gari thoba yabagi possibility kaya amalai ethanol fuel asi malemgi lebak sing berwena US amasung Brazil na sing bada marangkan sinaba haure
Union Minister for Petroleum and Natural Gas Hardep Singh Puri na hai kibada mathang jahi lising ani kulum dagi April tha dagi lebaga sige selected petrol pump khara ethanol blended petrol asi phangba horagani makatarakwa atop Manipur gi pauda JC Alfes Manipur gi maike digi thagatpa phongdorakle JC Alfes Manipur na sinlang tuna July 9 da awasing da pangtho ki batara ga tarit suba lamjing maira ningching thorom amasung awsik Manipur da chanariba Alfes system ki matang da Manipur miyam ki khana nainaba mifam basi pangtho pada lamdam asi ki puksel chawrabi singna sel ki mateng posi ki mateng amadi wakal lausenge mateng pangbi rakhiba khwai punamak ko JC Alfes Manipur ge maikai dagi thagat phongdok sari ana JC Alfes Manipur ge convener warif second thadorak pa cherola mana aire cherola sna makha tare badi harba thoromasi mafung fana pangthok nan bhona badal lamda masita leiriba CSO lusing bising maira pai piki imasing club sing ki mihut sing abade Manipur ki tokan mafum sindagi lakpiba oza sing abadi mai roising panabak JC Alfes Manipur gi maikai deki thagalagle thoromasi mafung fana na bhona bada sayo isai amadi sairoi isai sakpi ki ba Ameki artist sing medical amadi first aid kit tengbang bikiva Indian Red Cross Society amadi Science Institute of Medical Sciences Porompat sound ki bating pipi rakhibu All Manipur Sound Service Association thoramasegi stage sem sabagi thokpu bikiva Nanau Enterprises kurai bosu thagar phongd oladun hariba thoramasibo mafung phana miyam da uhan bikiva paudam bikiva Manipur gi media house simbusu apen ba phongdoragle aroi content sing asigi markui ba pau khara asiba paudam jariba Manipur Local News YouTube channel asidagi yang beriba punamak padaga sari channel asina tomda kanarabadi subscribe tawi business subscribe tawi ramaloinana like and share tawu sukawi kanuk namak po amakhana thagasari